All Meitei Pangal Youth Association amasung ANJUMAN Kwakta anina Indian Army ki mateng louraga Kwakta Terakhongshangbi Ward Number 1 da chathakhiba drive amada Meeoi ama Codeine Syrup Bottle chamaga nifu mariga Konana phagatle hairi Yaramasiga mari lainana All Meitei Pangal Youth Association ki President MB Hafizuddin na press thadurakpa video message amada mahangna hai Codeine Syrup Bottle chamaga nifu mariga Konana phagalaba Meeoi adude MD Hesham kawi Kwakta Dagi Meitei kaba chinjak sing maru phangna muthatpa haibasi Ampia ANJUMAN amasung Kwakta da leiriba CSO singi pandamni Meitei kaba chinjak sing phaganaba khonariba sida lamdam asigi ima ivel khudingmang nasu mateng pangbiu hainasu mangna makatana phongdorakle Asigumba nisaga mari lainaba nisa oina sijanaba posak sing asi maru phangna muthat paibasi aikoi ampia amadi ANJUMAN gi pandamni ampia na amadi ANJUMAN na Kwakta asida karigumba drive ama chathrakpa matamda nupi angang singna natraga laikai khundugi mioi singna kangkhatnaba hai mi singdu ngaknaba miyam horaga irang thokannaba tauba haibasi taubigano Kwakta dagi drug maru phangna muthatpa haibasi ampiagi amadi ANJUMAN gi pandamni aikoi Kwakta asi drug free oihanba pami makha tanasu aikoi adum khongjang asi chathakigani miyam punamakki support pami miyam gi support dagi aikoi ngasi phoba haiba khongjang si changjan banga makpani makha tanasu aikoi changjan khigani amasung drug asi Kwakta dagi maru thengna muthatkani haibagi pandam asi aikoi gi chap chaba phirep ni